Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba phungha wari loinana tonghan tongan phurup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari Ishorgi masak oiraba Laininghan Phulogi mafamda katchariba wahai manga taradang asi nanai pangjidraba aina pathokcharakpa matamda Shoikhiba Lankhiba Yaorabasu Tabiriba Pumnamakna ahanba maktada Ngakpigani haiba wafamsu mayamgi mafamda thamjari Miyoibagi punshida khwaidigi maru oiba landi lauksinggi pukaini Lauksing singba, lau khangba, larik haiba mibu kaidongaida lakchaba ngamde. Matik mangal mathauna maringjel amasung maruk sing leiba misak amana phurup ama natraga laipak ama kanba natraga awon purakpa haibasi mathaudang oigadoribani. Punsida mai pakna hingba ngamnabagidamak angang oiringaidagi hauna lauksing pukai matik chana phangnabagidamak lairik ningthina tamgadabani. Karl Marxna Das Kapital ithorokpada Russiangi thamoi huduna anoba yawan ama purakhibagum morphim chaduna kananasu khangbidana chahi kaya lamuknaduna leraklaba Chinagi mioi million kayabu Dr. Sangyet Sanna makhoigi hanagi chanabi mayam adu hongdokhanduna anoba China ama nahongnana thawai hapibagum Laininghan ibungo Naoriya Phulo fundraini ibiduna thambiramba Manipuri Meitei Aikhoigi mangluruba Pumnamak khomjin tasinduna Manipuri Meitei awatpa amata leitana thambiramlibasing asina Aikhoi ngasidi malemda Manipuri Meitei koba phurup ama leiri haibasi saktakpa ngamjaribani Naoriya Phulo Krista kumja lising machanipan marifunipan gi August ki tang kunipan thawan thagi kunithonipan ba leibak pokpa numitki nongalamdaida kasar jaribonda Laisram khun mayalekai de pokhi mapabung naurem chauba amadi mama ibema thambaugi macha tara pokpagi manungda nipal shuwa machanupani naurem chauba chahi tariat khuntakpada Meitei leibak thangmai bandigi lanjena khiba herandogi machanupani awalan gaiba chahi tare khuntakpada lanjelakpagi nungaitaba kayana thamoida chauraba anaba ama herandogi oirammi Mama leibaki lamit tumit laifam tinfam Laining laisongi maramda ningsingduna tumlamdai khudingi wari oina liduna masunupada tahallammi masunupa Phulo nasu pukning changna tajaki masinasu Phulogi thamoida maraibak maramdam mamalon bunungsibagi sapu ama angang oiringaidagi hauna phaurakhi angang oiringaida saong sabanda phundraina khetpagum phajei haiduna mapu bokna mahakbu Fundrei haina mingthonki Skulda ojana su mahakpu leigumna thotnawi haiduna phul haina mingthonbiki mamaida miyamna Meitegi khonthokta Phulo haina khangnakhi mahakna Rajeshwarpur Kuntramari LP Skuldagi mahai tamba hauraga mathang Lalagi UP School Narsingpurgi Madhya Banga School amasung Hailakandi Victoria Memorial Government High School dagi Christakum Lising Chamapan Taramarida entrance pass tauki Meitei manungda entrance pass tauba ahanba misak ama oikhi Mahi tamlingai manungda mapabung nongaki Mathangi chahida macha ibungo Phulobu Moireng jamba angogi macha ibema atomdi sanari kaubiga luhongbiki Phulo na machanupa mari amasung machanupi ani thambirami Naoriya Phulo na ahanbada Hailakandi Victoria Memorial Government High School da ojagi sinphamda thabak changba hauki Mathangda Lala ME School Assistant Headmaster oina thabak pukhi hairiba oja oiba matam asida mahakna Ningthau Harichandra Ramban Bastagi halakwana chingba lari iba haukhre adugi mathangda Silchar DC Office Assistant oina matam khara thabak toromlaga Christakum lisingma chamapan taraga nipanda Assam Police Service ta Sub Inspector oina thabak changki mahakna Dibrugarh Bogadat Nalbari Guwahati Jorhat Sibasangar Rangia Amingao amasung Haflaung na chingba maphamsingda posting taduna sahi tara tare lom thabak tauki
Mahangna chei khara government ki thabak tawringaida nongma mamanaba singa Phulo babu nakhoi nasagi laining laisungi isai pumnamak Bengali Sanskrit lon ngakte sakpa sonba tawribasibu karigino nakhoi gi londa sak sonba yadra mamanaba singi wahang asimakna mahak ikai phiruk khumba matang oikhi masimaktana mahangna Meitei gi mapanat mapunat ki laining lason masagi marol chawkhatnaba angamba thakta honanaba khanba haurakhi Krista kum lising machamapan kuntaruk September amada Naoriya Phulo na Rangya Thanada osi oina leiringaida mahakna nongma thigatpa ama changlubadagi halakpagi chingung lambida ikhang khanghogdana ngaikho haiba kholaw ama takhi Naoriya Phulo na sukraba chingung manung aduda Meitei gi leirum phingang setpa ahal amana phamduna leiramba ukhi ahan aduna makha tana hairi ngai khoibungo ipu inai wari sanakhisi asi haina haibadigi Phulo su ahan dugi nakta changki matam kuire aina nangbu mafam masida ngairakliba mitokki langlo langda Meitei pumnamak thuduna Meitei kangkhul mutkiba tare Meitei kananaba thabak hauro asi haibana chingba mapu manai wari kaya sanaba phangjakhi ngaihaktang phaminaba aduda ahal aduna nang kauganu Meitei imase yamna ware aduna nahak thabak thadoklo asi haiba wahai asi toina hanjin haikhi numit asi dige hongna Naoriya Phulo gi wakhalda tumba hippa chaba thakpa amasung mahaki thabak suba nomba matam pumnamakta ahal adugi wahai singdu mahaki manakongda ngangdunata laikhi Phulo su Meitei kannanabagi wakhal paring thaba hokhi Naoriya na Amilgaoda osi oina puringaida ining thokchura channa Kolkata da chatkibagi lambida Phulo na hangatchabig matung ina angam athausinga loinana numidang phawga pothakhi yachangangpada ining thongna Srimad Bhagavad Gita tasi hairabada Phulo na ining thodigi athang lawraga Bhagavad ki ningthiraba wahan thokpu Meitei londa ningthina sandokna liduna tahankhi Droga amana Sanskrit lonbu ima longi phajarba wahai wata sijinabadu taba phangjabada ining thongna penbikhi matungda ining thogda haijatsi ama mahisangsinda ima lona Bengali gi longi mahut sinanaba lairik tamba yahanbinaba haina lankhatsekhi waka chedu paraga ningthongna penbiraduna thagat wahai yawa che ama ining thogi makhut magna iraga pibirami athoiba Laininghan gi mapau taraiba yadre matam oire thabak hogdaba yararoi khanduna April gi tang 12 sok 1950 apokpa marup kouba thaini gi Laining asibu Brahmas bana ithoklaba makhoi masel mabai nipana punna laisram khun mamang lekaida Naoriya Phulo gi mamang sangoida ipuroi apokpagi phamlen phamban lingduna Meitei ipa ipugi khubamda hanjin hannabagi achetpa wasak lawminnarga nomaijing numitki thabung thokpa numitsidagi thabung mifam phamba amadi apokpa chariron ahanba saithaba hokhi Krista kum 1953 ta anisuba Nikhil Hindu Manipuri Mahasabhagi Tarapurda ining thokchur chana president oiba hijam irabona general secretary oiba mifamda Mahasabhana kaukhatpadagi maroi manau sing kharaga loinana Phulo Mahasabhada thunglakhi Mahasabhada karigidamakta apokpa marup lingkhattuna chatnariba Hindu lainingdagi haidoknaba hotnariba karigino hangki Naoriya Phulo na nanai aina tawjeriba sidi Meitei ipa ipu singna chatnaramba imalonda Laining laison tawjabadani aina tawjeriba sidi ipa ipu singna chatnarambagi pathap kaijade aihangna kanadasu akaiba pijade asi haina Mahasabhada phongdokhi ining thauchur chana su imalona sakjage sonjage haiba Phulo gi pakhum aduda penbikhi Laininghan mingthol piba ining thau Kulachandra gi macha ibungo Tikendrajitna Navadip tagi Imphalda halakpa lambida Jaribonda Naoriya Phulo gi sangaida lakhi Naoriya gi ningthijaba Wahei Wata apokwa khurumbagi Laiwan Lairon yum lai matik mayai imarona sak sonba mama leibakpu athoiba laifamni haijaba Meitei haurakpagi wari wakhong amadi asengba puyana chingbagi wari singbu numit mangani chupna laitana taraba matungda penbiraduna Laininghan haiba mingthol Kristakum 1953 ta leibak miyam mamangda thabum numita lauthokhi
Laininghan Naoriya Phulo patha paring naina mathau masak khangna hingkhiba misak amani. Mahangna aikhoibusu ima leibak amasung imalon inat laining amadi sagon naraklaba mayekpo ngak sennabagidamak hingadabani haina akanba phirep launanaba luchingbirami. Meitei phurupta kaidongdana malemgi atai phurupsingda tangjaruba aikhoibu yakairol saktuna tumbadagi mikap thoklo hauro hauro parikhoi amasung migina aigi oiba yade haina yakai biramba Meitei longi Lanjing Purelni. Laininghan Phulogi Larik Singi Hiram Mamai Yami. Mama Lon Nungsiba, Mama Lebapu Nungsiba, Sana Lepa Kokjeriba Asigi Ching Pat Turelgi Fajababu, Marik Chumna Saithajaramba Aiba Amani. Hek Pok Padagina, Taibang Mirol Hek Tarakpada, Ima Haina Kogduna, Lon Bahorapa Ima Lonbu, Laininghan Ibungona, Kayagi Matik Nungsijakiba, Kayagi Matik Pamujakiba, Singthaduna Loiba Nairoi. Mahakna imalon gidamak atat akham leitana kathokhi. Mamalon gi yaiphanaba khanbatana magi lining oikhi. Mamalon bu mahakna asukki matik nungsijakiba amasung nungsikraba mamalon bu tekta kaidana thamnanbagidamakta pambai thibada sakhok thiren Meitei yelho mayek tengbanba amasung lining thau laipau thainal nongin ahan yathang amasung waring na chingba lairik taraga mapanlom iduna thambirami. Lairik singi manungda sakok hariba puya asi asingba puya oina Meitei gi manungda laknari. Laininghan Phulona lisingma chamapan kunthradagi Meitei gi damakta Laining Laison ina thoram lon amasung mayek na chingba kannabagi damak chahi 12 rom kanna honaramlaga ingengi tarung ni panba Christakum lisingma chamapan nimfumathoi Jungi tang kunthra ningthaukaba numitta Masagi chahi 50 humdoram surakpada hauna sang laisram khunda nongakhi.